ꯃꯄꯥꯟꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯀꯥꯗꯩ ꯊꯣꯛꯂꯛꯑꯦ ꯂꯩꯐꯝꯗꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯦꯞꯇ ꯆꯠꯂꯤꯅꯦ ꯑꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯇꯝꯃꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯀꯦ ꯇꯧꯕꯅꯤꯗ ꯑꯩ ꯀꯥꯗꯩꯅ ꯑꯩꯅ ꯂꯩꯕ ꯑꯩꯒꯤ ꯂꯦꯞꯇꯨꯐꯥꯎ ꯆꯠꯄꯗ ꯃꯤꯅꯤꯠ 10-15ꯃꯨꯛ ꯆꯪꯉꯦ ꯁꯤꯗꯒꯤ ꯆꯠꯂꯅꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯗꯤ ꯉꯥꯎꯋꯦ ꯑꯃꯗ ꯑꯃꯨꯛ ꯍꯪ ꯇꯧꯔꯒ ꯆꯠꯂꯦ ꯂꯣꯟꯁꯨ ꯀꯌꯥ ꯐꯥꯎꯅꯗꯦ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯅꯨꯡꯉꯥꯏꯁꯤꯗꯤ ꯑꯩꯅ ꯇꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯏꯪꯂꯤꯁ ꯂꯣꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯝꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯀꯥ ꯀꯩꯀꯥꯗꯨꯗꯤ ꯀꯣꯟꯅ ꯎꯠꯆꯔꯛꯑꯒꯦ ꯁꯤꯅ ꯁꯤꯗ ꯑꯩꯒꯤ ꯂꯦꯞ ꯐꯥꯎ ꯆꯠꯄꯩꯗꯣ ꯍꯧꯖꯤꯛꯁꯦ ꯀꯣꯔꯤꯌꯥꯒꯤ ꯁꯄ꯭ꯔꯤꯡ ꯍꯧꯔꯛꯄꯒꯤꯀꯣ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯤꯁꯨ ꯑꯌꯥꯝꯕ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟ ꯁꯤꯠꯄꯗ ꯂꯣꯏ ꯀꯦꯜꯂꯦ ꯃꯣꯏ ꯆꯦꯔꯤ ꯕ꯭ꯂꯣꯁꯝ ꯃꯌꯥꯝꯁꯦ ꯀꯦꯟꯕ ꯍꯧꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯩꯁꯨ ꯋꯥ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯍꯧꯗ ꯉꯥꯏꯔꯤꯕꯅꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯆꯠꯂꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩꯒꯤ ꯍꯣꯔꯦꯟ ꯂꯦꯞꯀꯤ ꯕꯤꯜꯗꯤꯡꯗꯣ ꯑꯗꯨ ꯌꯧꯔꯀꯥꯟꯗ ꯑꯩ ꯂꯦꯞꯁꯦ ꯁꯤꯗ ꯕꯤꯜꯗꯤꯡ ꯈꯔ ꯎꯏꯁꯦ ꯑꯁꯤꯗꯅꯦꯕ ꯑꯗꯣ ꯑꯁꯤ ꯌꯧꯔ ꯃꯅꯨꯡꯗ ꯅꯝꯃꯛꯑꯒꯦ ꯑꯩ ꯂꯦꯞ ꯕꯤꯜꯗꯤꯡ ꯌꯧꯔ ꯅꯝꯒꯦ ꯇꯧꯕꯗꯣ ꯁꯤ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯕ ꯁꯤꯗ ꯈꯔ ꯂꯩꯔꯔꯣꯏꯕ ꯍꯞꯇꯥ ꯑꯃ ꯂꯩꯒꯗ꯭ꯔꯥ ꯁꯤꯐꯥꯎ ꯂꯣꯏ ꯀꯦꯜꯂꯕꯅꯦꯕ ꯑꯩ ꯀꯦꯜ ꯇꯥꯔꯤꯁꯦ ꯂꯩꯗ꯭ꯔꯥ ꯑꯩꯒꯤ ꯂꯦꯞ ꯁꯤ ꯌꯧꯗꯣꯔꯦ ꯆꯠꯂꯒ ꯌꯥꯔꯦꯀꯣ ꯑꯩ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯂꯦꯞꯇ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯊꯥꯔꯛꯑꯒꯦ ꯉꯁꯤꯗꯤ ꯂꯦꯞꯁꯦ ꯊꯦꯡꯉꯦ ꯑꯩ ꯂꯥꯛꯏꯁꯦ ꯄꯨꯡ 12:50 ꯇꯥꯔꯦꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯀ꯭ꯂꯥꯁ ꯂꯩꯌꯦꯕ ꯉꯁꯤꯗꯤ ꯀ꯭ꯂꯥꯁꯇꯣ ꯑꯩꯅ ꯔꯨꯝꯗꯩ ꯀꯥꯗꯒꯤ ꯑꯣꯏꯅ ꯌꯥꯎꯔꯕ ꯗꯣꯔꯃꯤꯇꯔꯤꯗꯒꯤ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕ ꯊꯦꯡꯅ ꯂꯥꯛꯑꯦ ꯅꯨꯡꯊꯤꯟꯒꯤ ꯇꯣꯡꯉꯒ ꯑꯃꯨꯛ ꯀꯥꯈꯠꯇꯣꯏꯅꯦ ꯂꯦꯞꯀꯤ ꯐ꯭ꯂꯣꯔ ꯌꯧꯔꯦ ꯀꯤꯗ ꯆꯠꯂꯒ ꯌꯧꯔꯦ ꯂꯦꯞ ꯃꯅꯨꯡꯗꯤ ꯎꯠꯂꯛꯑꯔꯣꯏꯒꯦꯀꯣ ꯎꯠꯂꯛ ꯇꯥꯔꯁꯨ ꯑꯩ ꯇꯦꯕꯜ ꯈꯔ ꯎꯠꯂꯛꯑꯒꯦ ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯍꯜꯂꯛꯑꯦ ꯑꯩ ꯀꯥꯎꯔꯨꯔꯦ ꯃꯇꯦꯛ ꯑꯃ ꯑꯩ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯈꯣꯠꯂꯦ ꯀꯥꯎꯔꯨꯔꯦꯕ ꯉꯁꯥꯏ ꯂꯥꯛꯄꯗ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤꯗꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯍꯧꯖꯤꯛꯄꯨꯗꯤ ꯅꯨꯃꯤꯗꯥꯡꯕꯨꯗꯤ ꯇꯥꯔꯦ
ꯄꯨꯡ 8:12 ꯇꯥꯔꯦ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯦ ꯁꯤꯠꯂꯤ ꯏꯪꯉꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯉꯁꯤꯒꯤꯗꯤ ꯉꯁꯥꯏ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨꯅꯤꯅ ꯃꯝꯁꯨ ꯃꯝꯃꯦ ꯐꯖꯅꯁꯨ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ